ngasi press conference asi suspension of operation ga mari leinanani Manipur gi irang thokpasi May gi tang ahum 2023 dagi irang thokpasi Manipur sarkar gi achauba khut oirame haibasi aina yamna study tawrba matungda aina puthokchari maramdi 2023 dagi irang tholakpa asigi masigi matungda amadi mamangda Congress party na yamna kayarak hanna aikoi sarkar sigi asoiba amasung leiriba aikoi gi lan na thabak tawba mayam sing si aikoi hanjan na haikre lakchari po wafam di 27.38 crore si masi 2022 da aikoi gi suspension of operation leiriba aikoi gi sidai sida leiriba kukizo community singi aikoi gi masida pigi da paisa si lan na pigi haibasi Congress party na masi 3rd March 2022 dagi aikoi complain tawrga lai then again 2000 aikoi gi 21-22 da 27.38 crore si masi lan pi khibasigi matangda Auditor General of India na masigi investigation tawnanaba August House da table tawraga lai aduna masigi piriba paisa si lan na against the guideline masi pibasi na maramurkanda Manipur gi irang asi aikoi gi asakpa maida thau hapani haidana Congress party na BJP sarkar se masi kari maramgi asigumba paisa si miyoi khara khaktada pithokpadagi pithoibasi karigino haibasi wafamsima loinana Congress party gi Mallikarjun Kharge ji na so thambikre haujik tholiba irang asi BJP na match stick mai haurunaba aikoi gi makhet khetchalaga mai thabani haibasi aikoi hana aikoi gi national gi level da dum parliament da su haikre adagi press conference kaya da haikre masigi wafamdi 27.38 crore si pibasi masigi investigation si chathari ngai marakta again amuk 6.27 crores masi July 2024 da pithome that is in July 2024 6.27 crores aduna masigi paisa si pithoibasi only mi amakhakta da piba aduna masigi 27.38 crore si pibasi umbrella scheme of modernization of police force masigi makhada piba masigi si August House da discussion kayarak tawre aina su star question da su hangi honorable chief minister da direct hangi masigi paisa pithoibasi masi guideline gi wangmatani modernization of police force sigi guideline sigi wangmada pi haiba chief minister na nati amu hai sondana Auditor General of India na masi mani is a wrong step is against the guidelines of security related expenses hai dana hai